PM Modi amasung PM Sare Flousing Labor Luching Basing ni Haina Malengi Sakti Labor Labak Singna Singtha Narakli. India ki Jammu and Kashmir da Labor Pahalgam da terrorist singna Chathakiba terror attack da Micham Kungataru Hat Krabamatung. India na terrorist singi mathakta lokalakpa Operation Sindur na maram oiraga India amasung Pakistan anigi marakta akan malanjaw thokpa yabagi fibam lakpa na maram. Oiduna tongan ba international forum sing dagi laiba anida santi purakna ba appeal tawrakpagi matung ina India amasung Pakistan anigi marakta langi fibam manba mawongda attack chathana ba si tha sigi tarada ceasefire agreement tawkiba si bumalengi sakti laiba laibak singna Prime Minister Narendra Modi amasung Prime Minister Shahbaz Sharif na asi tungi khanba lausing laiba luchingba singni haina singtha narakli. India amasung Pakistan na ceasefire taunabagi khongthang lokhaliba sida United States ki President Donald Trump na achauba thodang lokhiba amadi G7 laibak singi ikui dena famkhiba mifamda India amasung Pakistan laiba anida ceasefire taunanaba amadi tungkoina santi leinana ba waref kaya lokraba matung laiba ani gi marakta hoji attack taunabagi changasi hantarakli. Laiba anina khudakta ceasefire tawbagi ayaba pikhiba du taseng na yamna achuma khongthang ni haina US ki Secretary of State Marco Rubio na singthari ceasefire taunariba asida allied process oiriba laibak sing maru oina the United Kingdom, France, US, German, China, Russia na chingba laibak sing amadi European Union na achepa thajaba thamduna laiba ani asina makhata na langi wakal thadokuna santi gi lambida chalhan ningbagi wakhalon so phongdokpa leptri ningsing bayabadi Prime Minister Narendra Modi na ngarang US ki Vice President JD Vance ka India amasung Pakistan anigi marakta taunariba ceasefire asi mapung fana chathanabagi damak wari sanakre karigumba Pakistan na taunariba ceasefire asi thugaiduna makhata na lan chatharaklabadi India na hena akanba mawongda pakhumpi gani haina PM Modi na akanba wafam thamki hairi. Official oiba pawgi matung inna hai UAE gi BP JD Vance na PM Modi ga telephone gi khuthang na wari sanaraba matung Pakistan ge Army Chief Asim Munir amadi India ge External Affairs Minister S Joy Shankar ga su wari sanaki hairi. Wari sanabadu da External Affairs Minister Joy Shankar na Pakistan na ceasefire thugaibagi thodok laikhrabasu India gi maikaidagi pungning fathana laiki haiba wafam phongdoki hairi. India da Pakistan da operate tawriba terrorist sing Pakistan na masana khangna India da logi oiba thabak sing lokhanabagi damak singnar kadabani haibagi akanba wafam su thamki hairi. NPO no warning tawrakdi Senapati Town Damakal Amati Akaknaba activities in Naga People's Organization NPO gi ayaba yauduna pangthokpa yaroi haina warning tawrakli NPO no thadorpa zero amada organization asidagi mangjawna ayaba lauduna Senapati Town da ban strike blockade rally na singba protest amadi mela na singba amata pangthokpa yaroi pamdaba thadoksing thoktanaba amadi Senapati Town area da ingsik papim amada lehenaba athingba si thambani hairi maram asina athingba sig mayuktu organization association group na tragna lanai miyoi sing na thabuk torok patarabadi makhoi gi mathakta logi oiba thabuk lokhat kani kanagumna permission lobo pamlabadi NPO gi office gi paw phobira o hairi sahi ani faraba manipuri irangbu center na thaiduna thamdana ba kuki zolu singba singna appeal tawkhre lebak asigi western front da pukning lup khiduna sahi ani pharak laba manipuri irang asibuna thaiduna thamdana kuki zolu singba singna center laingak ta appeal tawkhre committee on tribal unity Cotu na sinduna ngarang kangpokpi da high level leader consultation and interaction program pangthok tuna political resolution ki matang da kupna khanakre mifam adu the United People's Front UPF Kuki National Organization Kno amasung tongan civil society organization singilu singba sing sarungyaki mifam adu maru oina political negotiation ki steps way forward for separate administration social gamari leiba maru oiba wafam sing amadi kuki zogi oiba inclusive strategy ki matang da khanaki kangpokpi district headquarter leiba LNC Hotel da pangthok ki mifam adu da kuki zo miyamga mari leina isu sing thabuk to onthokna hotna ba saknai da lusing basing community stakeholders sing maru oina village chief kuki in pigi lusing basing district asita leiba tribe organization sing mahiroi lupsing nupi lupsing amadi ha lupsing khusam narga thabuk to minna gi tangai pada wafam sing khanaki mifam adu da Cotu gi chairman Thanglen Kipgen Kuki National Organization Kno gi wangangloi Dr. Seilen Haokip Amadi United People's Front UPF ki wangangloi Aron Kipgen maru oiba wangangloi sing oiki bakoi gi maikai de ki manipuri irang asigi horokpom political dialogue amagi damakta manipuri government na lokhatpa policy amadi manipuri irang asina maram oiduna amanga ta thoklaba kuki zo village ki resettlement gi matang wafam sing tamki loina article 239 gi makhada legislature yabu kuki zo gi oiba union territory ama semba haiba political demand ase athubu matam thab oina onthokna basu center dagi punging singsen ki Kuki in peace Sadar Hills ki president Thangmilen Kipgen Kuki zo social activist Hezang Misau Keso Dili ki president
Pauza Khup Guite Kuki National Assembly KNA की President Mangpoi Haokip Kuki Zogi Saknai Rabulu Sing Basing Intellectual Mahiroi Sing Gim Hut Sing Amati Tribe Organization Sing Gim Hut Sing Sumifam Aduda Magi Oiba Wafm Sing Thamnaki Loinana India government na Western Front ka hen puning sangduna Sahini Helaklap Pabo Waruisin Amalaitan Awaba Mayokna Riba Manipuri Matang the Kari Sukhantana Labugum to Wayaning the Pundok Loinana Atu Matam the Manipur Central Government and Meeting Sangduna Waruisin Purknam so Apil Toki.